Manipur gi Governor Laganation na hayeng pangthokadawriba Athouba Singgi Numitna Lakpada Manipur gi Miyamda Paojel Pirakli mahaki Paojel da numit asina Lakpada mama laibakidamak thawaina pontha pikraba Athouba Singgi thauna lingjel amade kathokba adubu nauhonana ningsinghali haina fongdokhe British ka mayok naba maithigani khangna lanfamda ningaidana thawai katkiwa ngasige mirolna kaufom thokte Lingjel manadabana aikhoige mangjaba oi haibasi ningsingduna Athouba Singgi numit thauram pangthokpada lining furup khaidana amata oina leminaduna ningtamba amadi apunbagi saktamda singnarakpa khudingmak mayok yaminarasi haina Paojel Pirakli Manipur ge Chief Minister N. Biren nasu Athouba Singgi Numitna Lakpada Miyamda Paojel Piraduna hai adungai lisingamaga maudra mathoida sokna khiba Anglo Manipuri Warda mamalaiba kidamak ningaidana thawai kat khiba Athouba Singh adugi thauna lingjel adubo ningsingduna numit asi pangthokpani khetna bapumnamak thadokduna amata oibagi lipunna punsinduna miyamna Athouba Singh adugi fidam ningai oiraba thauna adubu kaufade haike mahakna numit asina lakpada Athouba Singgi mafumda awangba thake ikai khumnaba ulakle Athouba Singgi Numitna Lakpada Power, Forest and Environment Agriculture ge Minister T.S. Bishwajit, Water Resources Relief and Disaster Management Minister Awangbo Nyumai, Textile, Commerce and Industry Amadi Corporation ge Minister Nemcha Kipgen, Manipur Industrial Development Corporation Limited ke Chairman Kongkham Robindro Nasu, Lebak Miyamda Paojel Pirakli, Tongan na Thadorakpa Makhoigi Paojel Singda Numit Asina Lakpada Athouba Singgi Mafamda ikai khumnaba ulakli